ngasi phongkiba tongan tongan manipuri siphongsinga masum thokiba thawdo wathoksingi maruibi ipausing myamna thamjagi anbada isagi mayoknaba lanphamda nongmei maru watkhre mayoknaba lanphamda maithibu oirabasu maipakpo oirabasu isagi maraibakni dubu isagi mayoknaba lanphamna nongmei maru watkhre haina kadangbanagi lanphamda maraibaki damak thawaina ponta pikraba maitei khulngakpa maisnam ibomsa khabagi apokpi mama ibemsa na phongtokli masagi sahi kungohumdoi suraba maisnam ibomsa khaba Imphal West District ki sagol tongba mamang likai degi hemanta amasum ibemsa anigi masanupa anigi manungda mang ahalni laiba pokpa numiki nungthilda kokila laubusingna kadangban part 2 da sathrakhiba akan malanda aduda maitei khulngakpa khaba laikidabani kokila laubusingna bom amasum nongmei kapsilaktuna sathrakhiba landa manung nungthil pung ahumlom tarakpada khabana manaunupa hirojita video call tawraktuna apokpi mamaga aroiboina wari sanauki apokpi mama ibemsa ki pawdam masina khamelok lanphamna koki khulai paibisingna makut chalaba matung hatokpikhraba maitei khulngakpa hobijam somen kumar na mahaki aroiba mikop mayoknaba lanphamda shiragani haiba khangna momon nokna nongmei maru yaudre haiba viral oiriba video footage amada thamoi kaihoraba kyagi maphamda anauba saina ama pibugum tholakli koki sing leptana kapslakhiba bom amasum nongmei makol marakta tawrakhiba video calling aduda apokpi mamada khapana namki ima lanse fajana tawnare nongmei kana kapnare ibemsa na thauna leina masada ibungo nakoidi khulai yaudabra mi yamdabra hanglubada ima makhoi koki lakle hai aigide nongmei maru yaudre haiba khabagi pakhum aduna makpo koki lalawusingna makut chalaba matungna minungsi yauduna hatkibani haibasi takli masa kaina khibagi thamoi sokna kaplabasu ibemsan hai isa gumba chama chamana ima lebakse ngakpani isagi thawai kari supamudi adubo isagi mayoknaba lanphamda nongmei maru watkibadudi mama ehakna pendi aroiba video calling okhiba hirojina phongdokpada mayamaga mamaga wari sanakraba matung magna langi pau hanglubadadi phone adu kokila lawba mana pairamle kokila lawba aduna maitei nupa ma sire rakhi mafam aduda upsilaga tariba siwaksang phone da uba adu mamai onthoknaba hairubuda phone adu muthaki ari laikhidrabagi apokpa hemantana phongdokpigi matung inadi maki masa nupa khabana yumda numidang hanjilakhiba numit singda hanglubada mak beles volunteer ama oina singkhong singada lairiba khulngakwa singi awar apa mating pangwa satpani heramki adubu makna laikhidraba matungda masama khulngakpada thauna leina saruk yarami habisi khangmangam khibani hairi atopa pawmana RBI na Paytm Payment Bank ki servicing lab na bakhankhre Paytm Payment Bank ki mayukta Reserve Bank of India RBI na lakholakpa asawba action amada payment bank asigi servicing February 18 gi matungdagi lab na ba direction pikre customers account am hekta gi deposit natragana top up wallet plastic amadi atai instrument sing accept the wallet na ba lender sida direction pikre hain su pawksna fundorakli atopa pawmana Indore di amot akai singdagi thamada lupa koti ahum mari talhori lebasi goina thangna na tarera khwaidigi lunan city oiraba Indore leiriba Asia gi khwaidigi sauba bio CNG plan sina Indore gi amot akai khudimak lan onthokuna thamada lupa koti ahum mari fawi asobo senpam ama talhori mising la kuntra gi thuimuk leiba Indore city gi wat marfugo manga dagi nongmada aswatpa amor akai ton sangwaram puthokli amor akai singadu gari satruk romna numit khuding yumthong khuding dukanam sumapam khudimaktagi khongbatuna bio CNG plan puraktuna songdoklaba matungda quality wangba bio CNG compressed natural gas puthoi Indore gi bio CNG plan asida numit khuding gi aswatpa amor akai ton samri treatment tawa sina bio CNG kg lising tarakatre puthoi Potholiba bio CNG gi sari yangkai Indore da seliba city bus sing da season amasum lemhori ba sari yangkai duna green fuel oina amasum industrial amasum commercial unit sing da supply tawri khongthang asina city asida pollution hantan ba da sauna mating pangli plan asida potholiba bio CNG asida methane sada mawdaraga mathugi mathakta yauri amasum plan asida UK Germany Italy amasum Denmark tigi afaba makhalgi machine sing seasonary
Biogas puthoknaba matungna lemhauwa saruk adu mapang amasung mahi haina saruk khaidoklaba matung mapan gi saruk singa si machine gi mating na kanghanduna quality leiba bio compost puthoi by compost sheet lebak leo fokat hanana balomi singa season hai mahi gi saruk adu su treatment tawduna fertilizer mahi oina season hari plan asigi mating na indoor gi fossil fuel liter lising taragatur asi bio CNG na sili Say Kudingi, carbon emission ton la amagalising kuntra hantanduna indoor gi akoy gi fiwam phagat anmada mating oihori. Indoor Municipal Corporation na lam acre taraga mga puthoktuna plan si PPP model sarai hori. Asot pa masum akang ba amot akay singa si sada sama. Gegraset tawduna city sigi resource wadi. PIB Impala masum PIB Bhopal na kusam naraga sinwa Madhya Pradesh ki media Tour da saruk yakiba Manipur gi paumisinga Indore Municipal Corporation gi Additional Commissioner Siddharth Jain IAS ka unarak pada manhai mila kuntra gani thoi fawba leiba Indore gi nongmada asot pa masum akang ba amot akai si punna metric ton taragan thoi puthui masida sada humfu ton sangwa dagin humfu na asot mani aduga sada nifu ton samri dagin sangwa na akang mani amot akai singa sidagi puthokpa bio CNG sina city gi gari singna sezinaduna salairi amasum lemhauriba singna industry singda lauri akang ba amot akai singa si recycle to yaba singna recycle to na pathai amasum yadaba singa sina factory na singbada makoina sezinariba foil singi mhut sinba yanaba mawong na CM na se진 hali indoor da paikhaliba as circular economy gi wakhaloni isagi amoda kai singa si recycle amasum refine tawduna sel onthokpani masina thama da koti ohumari phawgi revenue tan mangamli haina su commissioner sidana phungdoki Indona Lunan ba city taredak tarak pagi matang na palladuna man hai city asin oirak liba tha si tarai na oirak hibanati sahi ohum subna miyam gi list sajat hongana bigi damakta drama competition na singwa tuan thabak thoram kya ma pekki indoor gi oina numit khuding gi yumthong khuding garbage gari satpa matamda imung natragana dukan singna masana khangna aswat pa masum akang ba amot pa singa si khaidok sadun hablai imung amasum dukan singdagi corporation na amot pa khungat pagi phi oina thagi lupa chama yengkhai dagin samri faw lauri Indore Municipal Council city asibu nalanana bo honariba sigi wangmada kanglon thugairaktuna city asibu mosinana bo honarak singdagi fine oina apipa senpham dagi hauraga lupa lakh ahum phawba thiali city asigi sinmi singdagi mechanical sweeper machine kunga humdoina numit khudingi urful ton yangkhai khumpu phawba singkhali Masiga loinana corporation seasonary amora kai khongbanabagi gari khudimak masida GPS haptuna magi route satli natrakna sati habisi ingslip gari goma drivers na thabak thaidokna ba honaraglabadi second manga gi manungda elan adumak lai haina commissioner Siddharth Jain na phungdorakhian su pawsida pali atop pawmana MSPDCL na akan warning tarakli mai huran besing sahi ohum jail da thamba fine thian bhai Electricity Act 2003 gi matungina law na yadaba mong da mai sejanaba tarawadi maraleba miyoi singadu sahi ohum jail thambigi serak piba fine thian ba natragana serak ani makphangba ye haina Manipur State Power Distribution Company Limited MSPDCL gi Managing Director Sandi Kumar na miyam na khangalakli MSPDCL na consumer singda pung kungamari mai pina ba honabada revenue sang nai na phangba darakar oyamasum aina yadaba mong da mai sejanari bisingsu thingba mathautai Mai puthokliba company singdagi mai leibada MSPDCL na yamna sauna paisa sangemadi sel ton ba lerakpa matamda mai puthokliba company singna soidana mai regulate disconnect tarakpa yai amasum Manipur sinba thungna sayol su papung kungamari mai piba ngamlaktaba yai mamal yamlaba HT consumers government consumers singamadi LT postpaid consumers singna atonba Senpham singadu satliba sei sigi February tha phawgi manungda pithokpina ba khangaladuna kariguma pithoktrabadi mangjawnana notice thaba tawduna mai kaksakani aini yada bomongda mai sejinaramba prepaid meter sangdana mai thalamba thingnare amadi makhatana thalamba yorabadi consumer singadu Indian Electricity Act 2003 gi makhada action lakholagani
Electricity Act 2003 gi matungina aini yadaba mongda mai sizinaba tarabadi mara leba mi edu sahi ahum phadok piba natragana fine thian banatragana sairak animak pibige loinana consumer adugi mai kakhat padanatana amuk hana mai thanba yadana ba thabak pekhalagani miyamda atat akham leitana mai pinabagi damak hona jariba sida mamal yamlaba consumer singna mateng pangbina ba MSPD sale gi mekedigi appeal torodana sale aton basing adu athuba matamda sengdok pinaba MSPD sale na Atopa Paumadana, Class 11 12 ki exam center Khanba Yagani, Ziribam Higher Secondary School Amasum, Borobekra Government Higher Secondary School ki Class 11 Masum 12 Hagadaba, Mahiroi Singna Makoi ki Apamba Exam Center Khanba Yagani. Hausu Wediba Manipur ki Law and Order ki Pibamasi Genglaga, P. Riba Kudung Sabadu Launabiki Damak February Nipan Fawada, Candidate Singna, Makoi ki Apamba Exam Center Khangadabani. Candidate Singna Makoi ki Apamba Center Khanbadu. Ayibasi role oina makoi gi principal singa hariba numina sida natraga mangjong nana pisingada haina Council of Higher Secondary Education Manipur gi Secretary K.S. Ashkumawa nang sithokpa notification mana khangalakli atopa pawamadana lala sina sel thongi awaba kya mayuknare angang sing private school da mingsan mangamnadre yengsin magi tangai fadaba leire Manipur the cookie sin zau militant singna sathrakliba Lala sina Manipur gi sel tungi phibam asuki matik fatare laita lairaba imungna masing yamna leiba lamdam ama oibana thabak supham nompham leisilakta sina maram moiraga masa masu kaya private school singda mai masing tamanana ba mingchan mangamnadre school exam gi final result haidok narakpada mama mapa oibisingna masa sing rank sale pass tawri haibada haraw pokpagi mehuta private school singi phi wangwanwana mingchanana ba phi thina ba madi school dress leina ba khanbada kok tu kut amnare Lal manungi wanaraba matung sida private school singna lauriba PSC mari leinaba singna yengsin ma matamoire haina su tuan ba miyoi kya na phungdok narakli pausi sigi paumina koina satuna miyoi kya ga unarubada private school singi phi gi matang amadi mairoi lup singna pendaba kya phungdok narakli Manipur thokliba lal si thama pan sujilaglaba matam sida ayamba imung manung wabana khamthengle haibasi khudimona khangi Lal manung asida thabak supham nompham leirakta sina mahiroi singda sauna khudong sadaba kya tokale lenga ki thabak tawba madi karbar tawbu singdi lal leirabasu imung manung ge madi angang sing mai tamanbada ka hena awaba mayungnadri khwaidigi hena wari bis nom gi thabak surugi imung puba kangbu singni imung manung gi sana thaknabasu honagadra angang sing mai tamanbabu honagadra awaba gi mathakta awaba haibadu wari lal thoktringai dadi masigi awaba sileramdi Aduna private school singna lauriba fee singasi lal matam oiba awaba matam oibana fee sangasi yamalli haba wafam sing thamnakli Manipur gi mahiroi singi yafanaba lairiba mahiroi lup singna private school gi fee si biyeng sangminaba apple stone nakli matam amada mama mapa oibisingna laita laira oijarabasu isadi apabi school tamangani hairambada hojikti lal matam oibana sel thungi awaba layuna mama mapa na khalamliba asasinga dukaire Manipur gi school ayamba sahi hoba thada exam result haidui result haidorakpada mama mapa oibising apabi school isana pambi school la tamhangani hairambado haujikti ayamba mama mapa oibising tumin leinare mana manil nainadre masi sel tum tanpham leirakta madi sadabadi yadabana imung manungi khanbada lairik laishu gi matangdadi khannarakta banani hairi lal thoktringaida mama mapa oibisinga thabak ingkhang suduna masa singbu private school singda thawa ngamna bone Warabasu wani school gi fee ben gi fee hairibising si ngamna bo honaraga lakli lal manung sidadi thabak supham leirakta posta gi mamal wangkhalakpa sina private school singda angang sing lairik tamanba ngamloidabagi phibam ama lakli haiden su pau sida sumakhatari atopa paumana junta lainga ki makhutagi KIA na goal amadi opium production area munkhre Myanmar gi resistance group ama oiriba Kachin Independence Army KIA amadi masiga chungsinaba lup Kachin People's Defense Force KPDF anina kusamnaduna junta lenga ki military base manakta lairiba gold mining amasum opium pambi hoba mafam sing haukiba numaisung numita lauksinba ngamle haina claim tarokre hairiba mafam asi Kachin state ki Tanai township ki manung sana leiba mafamni township asida lairiba junta lenga ki lanmi singi base game asina mafam asigi sanagi khoni amadi kanigi farm sing asitagi yamlaba senpham sing khongwatuna lakhibani haina KIA na photography ngasidagi numini gi mamang numaisung numita KIA
ब्रिगेड अनी की लानमी सिंह अमसुंग KPDF की अपुनब लानमी सिंह कासिंगी ngam मनाक्ता लैबा सागाइंग रीजन की दलु विलेज असी नुमित निनी सुपना जुंता की लानमी सिंह कापनरबा मतुंगदा मखोइना कैप्चर तौबा ngam KIA की स्पोकपर्सन नावबुना फोंदोरकपदा नुमित निनी सुपना संगना कापनखिबा लानफम मदु जुंता लानमी क्या असो अपन नंगनखिबगी मरिक सुंबा पाव फोंदोरकपगा लोइनना मखोइदिगी मुलहौबा यामलबो खुलाय अमदि नोंमै मरु सिंह मियामनु उथोक्तुना खंगलखरे हारिबा दलु बेस असि जुंता लानमी सिंह ओइनदि ख्वाइदिगी मरुएबा लालोंगी खुदोंचाबा फंगबा माफम अमा ओइदुना लाखिबनि जुंता लानमी सिंहना माफम असिदा सागाइंग अमदि सिनविन रिवरदगी यामलब खुसु खुलाय अमदि नोंमै मरु सिंह का सिंतमना पुशिलकपदा खुदोंचाबगा लोइनना माफम अदुदगी अमुक हन्ना तनाई तमना जुंता लानमी सिंह पुशिलगलगा मखोइगे अकनबा लनबन सेमदुना लाखिबनि जुंता लानमी सिंह सिबु ताक्थोकनाबा होनाबदा KIA अमदि KDPF की लानमीना नुमिनिनी सुपना कापनरबा मतुंगदा जुंता लानमी सिंह ताक्थोकतुना सना अमदि कनी पुथोकफम ओइरिबा तनाई रीजन असि मखोइना लक्षणबा गमहौबनि हाइना फोंदोरकलि नावबुना मखताना पिरकपा पाउदा नुमिनिनी सुपना कापनकिबा लानफम मदुदा मेमार की लानमी क्या यामना हाटपा ngमखिबगी हाइबा सबसान हाइबा ngमद्रबसु मफम मदुदगी यामलब खुलाय अमदि नोंमै मरु सिंह फंगबा ngमखि हाइरिबा मफम असिदा मोबाइल फोन अमदि इंटरनेट सर्विस पुनमक थिंजिले KIA ना मफम मदु लौक्षिलबा मतुंगदा जुंता की फाइटर जेटना बॉम्ब अनिरक हना कापथरखि हाइरिबा दलु बेस असिदा सनागी खनी क्या लैबना मरम ओइदुना मिलिटरी लेंगा असिना यामलब सेनफम सिंह पेक्तुना लाखिबने मसिगी मथक्ता सागाइंग कासिंगी ngमखै मनाक्ता लैबा लम्हांग सिंहदा कनी पांबी सिंह पार्क सना थादुना जुंता लेंगा की सेटमिलोन फगत हनबदा साउना मतेंग ओइदुना लाखिबने हैना नावबुना फोंदोरकलि लुशिलकपोइना तेंदकपा पावमना खुलाइगा कोनना मियोइनि फारे AR की टीम ना पालेल ngarang मोबाइल व्हीकल चेक पोस्ट हांगदोक्तुना असत ओक्सिंग फ्रकिंग सेकिंग सथबदा अंगौबो मसुगी I-20 लाकपा मियोइनि खुसु खुलाई यौरमदगी फारे फारबा मियोइनि एदुदगी पिस्तोल अमा स्मोक ग्रेनेड अमा मदि अतै पोलम क्या फंगले फारबा मियोइनि एदु मखोइदगी फंगलाबा खुसु खुलाई सिंग दुगा कोनना पालेल पुलिस स्टेशन सिनखरे हाइदि अदु हौसकुइनदि म्याम पावसिसु मतंग से लुसिंजरगे अमसुम मयाम पुना अनौबा अपडेट ngamiनसी हाइनसु चैनल सिगी माइकेदिगी म्यांगी मफमदा मखाताना थमजरी मयाम पुना अनौबा अपडेट ngamiनसी